RK Production na lanthokchakiba Indian Prime Minister Chingnaningai Oiba Misi episode number 1 miyeng tabi khraba pumnamakpu taramna okchari. Video asi hiram adumaki ani suba episode sathajabani. Episode 1 yeng bidriba viewers singidamak pin commenta episode 1 gi link pijari. Khangminarasi Congress Manunggi Fongba Ngambada Paokhongsing gi marakta Indian Prime Minister Chingnaningai Oiba Misi gi aroiba episode. RTI gi wahang sing adudagi wahang ani khaktagi paukhum PMO na fiki makhoi gi paukhum da Shastri na sikhibaga mari leinaba classified document ama lei adubu RTI ek ki makhada phongdokpa yabasing consende adum oinamak atai wahang sing adugi paukhum piraknaba Ministry of Home Affairs ta thakre haiki Ministry of Home Affairs na makhoi gi paukhum da hai madudi USSR da leiringai da Prime Minister gi Doctor in Attendance oikiba Dr. RN Cook kaloina na Russian Doctor sing yauna Joint Medical Investigation ama chathaki adubu USSR da postmortem di tawkhide haina su makha takhi Shastri gi hakchang adu India da poroklaba matungda postmortem tawkhibra haibadu yangsinnaba Delhi Police amasung National Archives da Home Ministry na thadaki Matang asi yorakpadani Congress na Shastri bu thawai khibra haiba wahang ama thoraklibase Lal Bahadur Shastri sikhibagi akupa warol khangningbagi wakat adubu Home Ministry na atopada thadakiba thong adu daita yaudaba natraga launingdaba amani haina launakhi Lal Bahadur Shastri gi machanupa Anil Shastri na thawong adu Ep-2 amasung Silijokni haina pendaba phongdokhi mahak na hai mahak Prime Minister oina sikhibani India gi ani suba Prime Minister sikhibaga mari leinaba wafam amabu Ministry of Home Affairs na district level gi police ta thadaba haibasi wakhal yamna yaudaba male mahakna makha tana phongdokhibada thodok asi president Prime Minister amasung Home Minister gumba khwaidagi wangba authority singna yengsingadabani haiki Tashkent gi wari Lal Bahadur Shastri sibagi thodok asiga mari leinana Tashkent da kari tawkhibagi haibadu khajiktang yenglamba kanagani khalle Tashkent da loina khiba Prime Minister gi Media Advisor Kuldip Nayar na phongdokhiba matung innadi Lal Bahadur Shastri asi thamoi gi laina narakpagi thodok anirak thokre Numit chupaduma Russia gi President Alexei Kosygin ga yana warol adugi matangda wari kuina sanakhi aduna mahak amasung official sing tumbagi matam yamna phangkhide Numit adugi nungthilda Nayarna Dr. RN Cook ka matang chana unaba amada asuk yamna kok saba asida Shastri na kamdongna khanglangmani hangkhe maduda Dr. aduna makok adu nongthakta haigatlaga pumnamak mapu magi thaujal ni haina paukhum pikhi mathangi numitta ayuk nganta Prime Minister na tungadaba plane adu damahaksu yaugadabana Nayar nganta na phamung changkhe adubu mahakna uirum torokpagi aduwaida Russia nupi ama laklaga mahakpu haudoktuna Nakhoigi Prime Minister sigadore haina pau pirakhi haina Nayarna hai paumi kangbu amasu Shastri na leiba mafam aduda thomjinnarakhi mafam aduda USSR gi President Kosygin beranda da yamna wana leptuna leramki lunana mahak wa ngangba ngamdre amasung Shastri leitre haibagi khudam oina makhut haiduna ingit tawrakhi haina Nayarna thodok adubu ningsingladuna tamkhi Matam aduda Dr. Cook adu interpreter amagi khuthangda Soviet Dr. mayamna wa hanglamme Shastri gi phamungdagi phut 10 rom lapna thamba thermoflask adu dressing table amagi mathakta taduna lei ising lauthoknaba Prime Minister na honaramba male mahak ki sandal adudi phamung mayada mafam kaidana leiriba aduna takpadi Prime Minister na dressing table manak phawba sandal tongdana chatli haibani Kuldip Nayarna mahakki lairik Beyond the Lines haibaduda Shastri na mayam punba thorom adu yorom laga halakpa matungda oikiba saktam adugi chorakpa maram khare iri Nayar gi matung inna Shastri na mahakki pujari Ramnathta numidangi chanaba poroknaba haibadagi Soviet chakshangda thongba chana thaknaba potlam sing porakhi chaksang panariba aduga mahakki mateng pangbi nupi aniduga Russian intelligence ki miyoini Shastri na chagadaba potlam khudimak ising yauna makhoina hana tangduna yenglaba matungda pi chaba loiraba matungda Delhi da leiba mahakki lanai mateng pangba miyoi amaga telephone da Tashkent agreement adugi maramda wari sanakhi agreement adu machanupi amasung mama animakna yaningkhide
Maduda Sastrina, Aigi Imung Manung Pavana Yanindravadi, Atai Mio Singnadi, Kari Kalam Gani Haina, Nungnang Pongdo Kihaina, Nayarna Iri. Atopa report Amadadi, Masanopi Kusumga, telephone the Wari Sanaringaida, telephone line Tatki. Aduga, Minitarang Amuk Lairaga, Mapa Lake Haina, Masanopi the Kangalaki Hairi. Sastrina, Ikon Kona Wari Sanakiba Imung Manungi Miosu, Kusumne. Mahagna, Ikon Kona Hirambo Wahi Asi, Ai Sangong glass ama thaklaga tumlani. Madudagi telephone funkidre. Masigi matung minitrang warom lairaga telephone funki. Matam adudadi mahaki apokpa laikidre haibadu khangalakhi. Sastri sikhibaga mari lainana wahang khara thoklage. Wahang sing adugi chapchapo pakum haujiksu laitri. Loinana Congress lusingbasing mathang mihatpasingi makhutta sikhi. Sikhibasing adugi chapchaba maram amatasu puthokhide. Prime Minister na taskenda Thamoigi lainana laikidre. Mahak laikidabadu 1965 ta soknakiba Indo-Pak langi ceasefire sahi tawnakiba matung nongma konbadani. Sastri bu hu pijaduna halamgani haibagi chingnaduna Soviet macha sakhum panaba Ahmad Staropu KGB na faraga wahang pahongki. Adum oinamak tasengna chana thaknaba semduna porakkiba matamdugi Soviet Union da India gi ambassador oikiba TN Kolgi pujari Jan Muhammad ti wahang pahong tawkhide. Loinana hu pijaramgani haina chingnaraga postmortem tawkhide karigino. Lal adu India na mai paklaba gumbani. Ceasefire tawbada chonthaba aduna Pakistan ta henna sohollamgani. Lal adugi hero di Sastri na oiki. Mahakna Soviet Union da chatringaida masa nungaitabagi karigumba khudam amata laikide. Laibak amagi luchingba ama oina Lal da mai paklapagi lambida lamjingkhiba hero amana mathangi numitta karigumba wakhal yamna nungaitaba yabagi maram kari oiramba yai. Misi asiga mari lenana thijinkhiba Ras Narayan Inquiry gi report Indian Parliament ki library da leite. Mangkhibara natraga losinkhibara. Anusdharna 2009 da PMO da thakiba RTI gi cherol amada Sastri sikhibaga mari leinaba chechang puthokpiraknaba haiki. PMO gi paukhumda Sastri sikhibaga mari leinaba classified document amakhak lei. Madu tongan mamaram singdagi puthokpada akaiba lei haiki. India gi Prime Minister ama miram da sikhiba adusu Chingnaningai Oiba Mongda. Aduga mari leinaba document amakhak lei haibasi phagira natraga atai maram leibra. Sastri gi hakchang adu higok machu olakpada mahaki lalita da chingnaba pokhi. Aduna mahaki hakchang gi machu amasung thangumana lenkhibagi maphamsing adugi maram hangki. Russia natraga India da postmortem tawkhiba leitesu khangankhi. Thamoi gi laina oire khalasi. Adubu hakchang da higok machu olakliba asi icham chamba medical science ki gyan leiba amada hangbada karini hairakani. Thamoi gi laina natraga hupijabara. Machanupi Sumanga wari sanaraba matungda minute 30 matung mahaki apokpa thamoigi lainana sire haina khangalakkiba asi tasengna thajaningai oibra. Masada nungaitaba natraga China amata phaudaba nupa amabu minute 30 gi manungda thamoigi lainana sihanba ngamra. Mamangi episode tasu thamjakhre madudi Sastri na sibagi maram khanglamba yabasingi manungda mahakka loina duna taskenda chatkiba Dr. RN Khuksu amani. Adubu mahak Sastri sikhibaga mari lainana semkhiba committee gi mamangda masagi warol pinaba chatpada lambida truck amana thomjinduna imung manungga loinana sikhi. Atopa yamna maruiba misak amana Sastri gi haksenaba manai Ramnath ne. Mahaksu committee aduda masagi waron pigadabani. Mahakna chalamdaida asumna hairamme. Potlum asi aina matam kuina puraktuna lakle ngasidi aina loina haidoklagani. Ramnathna masagi warol pinaba Motibab Nehru gi laifam adu thadoktuna parliament tamna chatki. Masigi matung mahak gari na thengjinki. Makhong kakki ningsing mangambagi pangal mangki. Khara lairaga sikhi. Masibu mapa chanaruba haibadura. Sastri gi matung Congress. Sastri sikhibaga mari lenana India gi parliament ta Ram Manohar yauna opposition member kayana tongan ba wahang kya pukhalakhi. Adubu government na manada hapkhide. Sastri na laikhidraba tungda India gi Prime Minister asi Defense Minister YB Chawan na oiragani haina panakhi. Adubu makha thana leiba Information and Broadcasting Minister Indira Gandhi bu Prime Minister hapkhi. Indira Gandhi na sahi 15 rom charangnaba phibam amada lengak thorom toromkhi. Mahaki matamda wathok oiraba Simla Summit LTTE pokhi. Emergency chalaiki amasung Golden Temple da Operation Blue Star chathaki.
Mahakna panba loiramdaida machanupa atonba Sanjay Gandhina supchilakpagi laingak ama urakhi. Mahaksu angakpa mong amada thokiba plane kaibagi thodok amada shikhi. Thodok adugi tokpham thokpa judicial inquiry ama Justice ML Jain na lusingduna sathakhiba adu Indira Gandhi gi yathang matung inna tohankhi. Plane kaibagi thodok adu thijin hankhire. Sanjay gi mafam adu machanupa ahal Rajiv Gandhi na sinkhi. Matungda Indira Gandhi su mahakpu ngak seliba kanguna hatkhi. Mahakpu kaptuna hatkhiba sing adu khulai thadoktuna changjaraklaba matungda minute nifurum lairaga yam laitana hatkhi. Mahakpu hatnaba kanana yathang piki haiba thigatkhide. Mihatpa adubu hatokhiba adugi mathakta karigumba thabak amata laukhatkhide. Thodok adubu thijankhiba Justice Thakurna mihatpa adugi marumda lairiba lautunaba adu thijinnaba Commission of Inquiry ama tongana hapnaba wafam puthokhi. Mahaki matung inna Indira Gandhi ga khwaidagi hakchinna loina khiba aduga mahak siba matamda mahaki matungda lepkhiba RK Dhawanda chingnaba miyeng thamlamkhi. Wathok asi loisin khiba yanaba lautunaba aduga mari lenana inquiry ama sathakhi. Kehar Singh kauba amabu matik chaba khudam changdam yaudana maral leram le haiduna puthokhi. Adum oinama Kehar Singh gi ukil oikiba Ram Jetmalende hiram asida pendaba pokpadagi Kuldip Nayarda wareng ama iduna phongnaba haibadagi Indian Express ta phongkhi. Indira bu hatkhiba matung ikuikuidana general election pangthokhi. Mikhalgi matamda Indira Gandhi gi hakchang adu mahakpu sogotpa singna koisinlaga igi lamandi ina singadabani haiba laubagi saktam adu Durdarsanda hanjin telecast tawkhi. Masina politics ta inau-nauna changlakpa Rajiv Gandhi bu mama natraga mabubokna ngamkhidaba changda chauna mai pakhi. Masigi matung Rajiv Gandhi su mihatpa singna hatkhi. Mahak hatkhiba adusu paukhum leitaba angakpa ama oikhi. Mapan thongi mityengdadi LTTE gi masa sijaraga chathakhiba landa amada pangthokhiba oirabasu matau karamna Congress manungda bom pubi nupi aduna changlakpa ngambano haibasi angakpa ama oikhi. Yamna nungairibadi LTTE gi bom pubi adu Congress luchingba amagi bara sanba kada laibane. Congress luchingba adugi machanupi su bom pokhaibagi thodok mafam aduda mayamna uba phangnakhi. Netaji Subhash Chandra Bose ki misi asina India gi oinadi ihan hanba oina angakpa mongda sikhiba laibaki luchingbane. Mahak sikhibaga mari lenana lautunarambo oiba yai haibagi wakhalon kaya amasu puthoknarakhi. Tasengbadi yamna tamthiba lautunabagi thodok ase politician sing judiciary bureaucracy amasung media aduga senjat thumjana haraba matik chadraba lengak puriba sing isenda chenaba thodok singni haiba tai. Pumnamak India government na tuminna leisin khibana achumba adu aikhoina kaidongnungda khangba ngamloi. Haujik lairiba phibam asidadi Shastri, Indira, Sanjay, Rajiv sikhibaga mari leinaba achumba wafam amata puthokpa ngamkhiroi. Video ama semada matam sel amadi effort change. Channel asina thakatariba video asibu download tawbiduna atopa social media da thakatpidana bahajari. Masida kanagumana download tawraga share tawbiramladi migi intellectual property amadi copyright norms ku violate tawni. Mayamna tasingna video asibu thawai hapige khanbiradi like subscribe amadi link oina share tawbiduna pukning thogatpiyo. RK production na letana asigumba video khudol tamjari.